Manipur Chief Minister N Biren ngasi nungthil megi tang manga da len yaoba nonglei nungsit na Sok-hallaba konthokjam amasung patsoi assembly constituency ge mafam singda hakthengna na chattuna yengsinkhre ngasi gi yengsin khongsit aduda health minister Dr. Sapam Ranjan patsoi assembly constituency ge MLA SKTV Imphal West district ki DC TH Kiran Kumar amade atai official singsu sarugya ke Chief Minister N Biren na mahoksa gi khudong thiba asina miyam da piriba saitheng asigi assessment ama launa ba khongsit adu satkibani hairi Amaromda, Chief Minister na yumthong khuding da sangduna imung manungge miyoi singa wari sanaduna leingak-na ahoba tin sing sindokani haibigi thajaba Sok-hallaba imung singda piramke. Chief Minister na miyam da leingak-na pirakadoriba tin asi 30 dagi 35 mm ge tin oigani masi oirabadi len oiro natragana nonglei nungsit oiro khara makhai dingak thokpa ngamnagani hairamke. Miyam na Chief Minister da makoina thengnariba awaba sing kokhan binaba wafam thamlakhe.